Paksadayam uibamar uibapau khara update tawjari. Ministry of Home Affairs na lona yadava lubsing ni lauthokraba matungi ahanba landa. PLA na Assam Rifles na bonggilang thaklaga nongmay kapsinduna ambush tawgre. Assam Rifles ki miyoi khara sogan ki RVF. Ministry of Home Affairs MISA na tha asigi taraga humdoida Manipur da operate tawriba tongan ba lalawluk mga amasung makogi armed sing yauna korkom amadi asuk na singba UZ organization sing ki apunba lobsing bo sahi mga gi oina magata na lona yadava lobsing ni hala lauto kraba madong ngasi namit marini salakpada lalaw lobsing asigi marungda amuriba People's Liberation Army PLA gi lanmi sing na Assam Rifles da bonggi lang thak pagaloina na nong may kapsin dun ambush tawrakre Tawdo kasi nga siya yung nipalom tarak pada Tengnophone district ki manung chaliva Saibon da leiva 20 Assam Rifles ki C company ki parsons na bulletproof drug gas barda tuang duna kem asidagi Tengnophone tam na lakpa ki lambi da narum kulela madi narum kunaw ani ki marag da leiva lambi ki mafum amada ambush ta tharaki bani hari PLA ki land missing ki meke dagi Assam Rifles signa lakiba lambi asda improvised explosive device hana plan tawduna thamlaga Wakaya lava matungda nong may nasu amuk kapsin kibani hari. Landa sida Assam Rifles ki may kidagi suhan doon na nakal ani ki marakta pungamrom hiya na kutong naki adomoy namang nakal ani magta asogapan yawagi pao fangkide. Amrom da 20 AR sa tarki balanda adu media channel karada su taw nariba United Koki Liberation Front UKLF na sa tabu oygani ana phongtok narakle hayra duna wa famasi aran ba wa fam ne masung tawdok aduga UKLF ka mari laina de ana koki lalaw lufasi ki joint secretary T James kodek video na thadorpa sehro lamana phongdorakle panmaya abadi MISA na manifogi lalaw luf kharabu unlawful organization singni haiduna sahi manga gi oiba ating bathamlak tringai gi mamang haukiba July 3 ki nubita pung 30 minute kul rom tarak padasu sabol da force laiva 20 AR gi kem asida lalaw wasina nongmai amade vom kapsin na landasin bagi thawdok lai khrabani Loina na tawdo kasi ki matang da Revolutionary People's Front RVF ki Assistant Secretary published bangkim na thadora ki bacherol amana ngasi yupung ni palom tarak pada moreda ki kilometer kunmok chalaga leiba Tengnophone district ki narom amasung saiful kul aringi barakda PLA ki kanaba kangbu amaga Assam Rifles da kuthok na kre hayraduna kuthok na wa adu Assam Rifles ki mbiwi khara sogan ki haina phongdorakli Serula sina makatan hai PLA ki akan nabag kangbu asina kangluk kudimak nungsi sana na ingna sikna kunda midaramba hausina yang nava India na kangluba maga amaga nungsi na danava yang tiyan na nabasi libat hausin na nakwag tabada ki kana zay nabat thok padagi lanjay na ki bana maram oraga kontak lanseba ki masakoyrava mori da sat pa yang sit kokjat amagi lambida Assam Rifles ki kangbu theng nabada ki kuthong na ki bani ngasi mori da India ki loilam mara sesilatan na matam ka chunaraba Teknologi kaya yoraba ki location point ke LV semko tano mori amadi mayang lan mina pong koy selava yom do na laiba mafam amawaire masida kunda mina di bamyoy khara asibo nung si chanan lai min hatna baki mahuda amada tong sindu na nakpag tanhan tun hana sun halle loilam laingak mara sa sinhan bada kanglo basel yang tinhan ba asi makoy ki khulai amani haire RVF amasung masigi lanmi sanglo PLA na iram damda kunda mina riba isil inaw sige maragda yang nava India na kaibung tana na basiliba tausil taurang bo mamu jaituk tuna tausil taurang bo mamu jaitek tuna kangluk kudimak nongsi chana na kundahan bahai basi tau fodrava itaw kudang ni aire makatarakwa atop pawda kaidaw ngay loigani Manifogi lan Manifogi puwari da ahan boy na ningol sako bagi mahuta pingaw selaga sarahian na kongjang sang senre Lai hagdag dagi Manifogi yellow furup singgi manungda amuriba mitay sinasahi kuding hiyangay gi nini pan panumita lepta na pangtok na rakiba nungairaba amasong wantok kaya na yum labat ningol sako bagi thorom hanag sahi ki dikuki lamen tuhen pasing amasong makoy gi militant sing na furup asida onsin to na tamtiraba lancha tharak laga separate administration talak labaso Manipur amasong India laikang na kongmay yeng padong na yeng to na lerak padagi Nabidasi ki thorom pangtok na bagi mauta mafong kaya da paktak na fingaw selaga wakat kongjang sing sangsen gre ngarang ningol sako panumita sangsin ki ba kongjang sing ki manungda nambolgi poising singning do fi kanglupa masong club sing na sinto na fingaw selaga tongan ba demand sing tala don wakat kongjang sangsen ki soipam laikay ahong gay lairak masin awang laikay awang mayra pai pinasu wakat kongjang sangsen ki
Political party tarana governor unana bahajakre. Manipur ki wakal manaba political party tarage convener. Ketribayum santana Manipur da housing oriba pibam asigi matangda hayang governor unatuna kananabagi ayapa pipi nabangasi. Aiba zerulama pesenkre ana fangdorakle. Zerulasi matungina governor ga unakadaba party taragi mihutchina Congress party president Kemagasandra Dr. Nimaichal Luang JDU Ketribayum santa secretary CPIM El Sotin Kumar Hanagi Secretary CPIM S. Bankim Activity Coordinator AAP D. Devananda President Sivasena UVT Manipur S. Iboyaima President NCP Manipur KS Gyanesor Secretary AIFV Amasong TS Inauza Convener AITC Manipur ni hari Atumana bangasi numidang pawwadadi ayawa virakpagi pawfang bangam kide Nagalamaromda separate administration ki makhataba wathok Zayulani ki manungda separate administration ki demand pitrabadi aihoina lekak saragani ITLF aihoina separate administration ki demand talaklibasi hawjik tha taruk hanjilaklaba fawbada Manipur lenga ki makedi kariyamata tawroktrabadina makhatana sayul ani ki manungda suthaba koina pangthoroktrabadi Center lenga na sakhang drabasu aihoi isana isabu lenga chanapa thaba pai khalagani haina Indigenous Tribal Leaders Forum ITLF की जनरल सेक्रेटरी मुवन टॉम्पिंग नगरक लाव थोखरे मांगना माखाताना फोंदोखिबदा सेल्फ गवर्नमेंट की थबक से स्टेट अमदा नत्रगना यूनियन टेरिटोरी अमोइना पांगथोक्तुना कोगे जौ तावे एरिया सिंगदा मथौक तावा थबक पुनम पांगथोक्लगनि हाइखिबनि पनबजा याबदी ngarang सुसानपोगी कोनफुई मोरवाइफे अमसुंग पियारसन मुन पब्लिक ग्राउंड दगी हौरखिबा यामलबा नुफी अंगांग यौना मियाम के खोंगसा सिंगना तुइबोंग थलेबा Wall of Remembrance tamna laklaka mafam asla asova mifam aba pangthokibani mifam asla saruk yakiba tongan ba organization ki lusing basina susan bogi deputy commissioner ki khutang da India lengak da makoi ki demand sing taksila duna memorandum amasu pesin ki kongsana sida saruk yakiba sina Manipur da housing thokliba thaudok sing asigi matang da state lengang na selective justice ki thawung chathare anasu maral sigi asingma thawung asin asumba bu aran ba ohelagani haiki mifam asigi mari leina ITLF ki maikai dagi Makoy ki furuk ki miyoi sinda tongan wa tam thira pa thong kun gani thui chataduna phiat mi phun chathakhiya na su charge tawki Maragasida ITLF ki wafum condemn tawi sabjabur logi thabak lawhat kani Minister Basanta Kumar Ngarang ITLF ki general secretary da phongto ki wafum asigi matangda ngasina midang pung nifan makai tarak pada Manipur lenga ki magai dagi Minister TS Basanta Kumar na pangtho ki wa Paugi mifam amada ITLF ki magai dagi phongtorok liba wafam asi lora yava natragana constitution ki sana kanglon singa yaba wafam nate wafam asina Manipur gi law and order ki fimam da akaiba pina nabu honarakpani hairaduna ngasi pangthokiba lengak pairiba legislature singi mifam na ITLF ki thawong asibu akan pamong da condemn tawi ana pamisna phongdoki loidana ITLF na phongdorok liba wafam sing asigi mayokda jabal logi oiba tabak sing Indigenous Tribal Leaders Forum ITLF amasung wafam asi phongdorok liba forum asigi miyoi ki matakta laukalagani hana sa phongdoki panbaja abadi ngarang Susanpurda satkiba mass rally aduda miyoi lising kunthra romna saruk yaki haina fana ribani aroibada content sing asigi markuiba pau khara asiba pau damjariba Manipur Local News YouTube channel asidagi yangberiba punama padaga sari channel asina tomda kana abadi subscribe tawi business subscribe tawi romoloinana like and share tawu sukawi kanuk namakpo amukhana daga sari